Akasvani Imphal Ketrimayum Chitrabhanu na pau pazari. केंद्र के गृह मंत्री अमित शाह ने सभापति ओइदुना सिक्योरिटी का अवामोथा की मिफम अमा हौजिक न्यू दिल्ली दे लेबा महाके मयमदा पांगथोक्तुना दिल्ली की रेड फोर्ट ता थोकिबा थोकदो अदुगी मतंगदा खनरी मिफम अदुदा केंद्र की होम सेक्रेटरी इंटेलिजेंस ब्यूरो की डायरेक्टर दिल्ली पुलिस कमिश्नर एनआईए के डायरेक्टर जनरल सरुक यारी जम्मू अमसुंग कश्मीर की डीजीपी सु वर्चुअल ओइना मिफम असिदा सरुक यारी मरे असिदा सेसल थोरा ओइना रेड फोर्ट ता मी चंगबा सगोल से निमित फावबा थिंगजिनख्रे प्रधानमंत्री नरेंद्र मोदी ने हाईरी दिल्ली की तमथीरब थोकदो अदुगी लोकतुनब सिंग लेमना थारो अमसुंग चेनब खुदिमक चेराक पिगनी भूटान की थिम्फुदा थोरम अमदा वांगांगबदा श्री मोदी ने हाई अवाब नंगलब इमुंग सिंगी चाइना अदुम हाकसु खंगी अमसुंग लेबा असिना मखोगी दमक लेबली श्री मोदी ने हाई ngarang hin chupna mahak thokdo aduda thiziliba agency singa paw phawnakhi प्रधानमंत्री ने हाई ngasi asi भूटान gi ningthogi imung manung amasung malemda santi thambada thajaba mi khudimaki yamna maru oiba numit amani mangna hai chehi cha kayadagi varat amasung Bhutan gi mari asi yamna chetpa afaba amasung culture gi oiba mari oduna lakli mangna hai maru oiraba thorum asida saru yaba asi varat amasung mahak masamaki oina achetpa phirepni amoromda ngaksal mantri Rajnath Singh hairi Delhi gi car bomb pokhaibada chenaba khudimak soidana cherak pigani amasung karigumba phibam amatada lemna tharoi New Delhi dangasi Delhi Defense Dialogue to wangang bada mantri na hai makok thongba agency sina thodo adu khongzel yangna amasung kupna thizili marasida terrorism gi thabakta sinariba aini yadaba khuzuklai sing puthokposin tobada sel thadariba amasung khudong chaba piriba singi mathakta akhapa letena thoshil ama chanana na ba bharatna UN Security Council da takshin kre Bihar Vidhan Sabha Mikhal gi anishuba tangka ngahaki mamang fawbada chadra kuntra matoi dasmik ahumni pangi changda vote thadana khre tangkak asida jila kun henbegi vidhan sabha kendra chama kuni thoida vote thadanari tangkak asida voter koti ahum lak humbudra henbana nupi chama kuntra taru yauna mireb lising ama chom sumna ani gi mikhal gi marabuk lepani ayupung tereta thadanaba hokiba asi numenda wairam pung taruk te loshingani adumoina mak vidhan sabha kendra tereta di security namaram oraga numidang pung mangada vote thadaba loshingani Rashtrapati Draupadi Murmu na tha asigi taranipan New Delhi da pangthokadaba thorum amada taruk suba National Water Award denthoklagani New Delhi da ngasi Jal Shakti Mantri CR Patil hai mana asi kangrutara thokna pigani mantrina mana phangadabagi mingsingsu lokthokhi Travel singe nat amasung chanabi ngakna thamba haibasi mipung khudimaki daitani haina Kendra Women and Child Development ki Rajya Mantri Savitri Thakur hairi New Delhi da National Travel Literary Festival lising ani kun manga da wangang bada mantri na hai Vara ki travel sing asigi yamna inakunba amasung makal mkha kaya gi itihas leje angang singna travel culture amasung heritage khanganabagi damak masibu wari oina onthokpa yai yellow lol singi thak amasung lol sing asibu sinnabagi chang hantarakpa ubada mantrina nungnang pa phongdokhi National Hydropower Corporation NHPC gi yankai matoi shibu kuman thorong ase lokta project ki chess round da pangthokli thorom adu da Bishnupur Zilla gi deputy commissioner Puja Elangbam na NHPC na chehi yankai chupna clean energy amasung leba ki Sengwa Sagapada Saruk Yabagi Damak Tagatki, Renewable Energy ki Kutangda Jati Asina Mai Panganbada Corporation Asina Lauriba Tawdang Busuk Mahangna, Tagatki, Tormadu da Deputy Commissioner na NSPC gi Firal Chinkaki Amasung Tongan Bapolam Sung Utpa Stol Su Hangdoki, Toromdu da CRPF, BSF Amasung NSPC gi Makok Tongbo official Amasung staff sing na Saruk Yaki, Kendra Vidyala Loktaki Mahirusung Amasung NSPC gi staff sing na Jago Isegi Torongkaya Su Utki. Assam ki Kasar Zilla manung chenlai beba Baskandi de leba Manipuri Muslim Meitei Pangan Development Organization ki mihir kangbu amana ngasi ayu Rajya Sabha ki MP Maharaja Sanazawa Lesemba unaduna makoina thengnari ba kudung chataba singi matangda eiba cherol ama pisanki cherol da Assam amasung Tripura da leba Manipuri singna akhanana Meitei Pangal sina Manipur changlapada ILP chanabagi kudung chataba kaya mayok nariba adu yengshinbina basu takshinki Sanapati Jila da Sardar Vallabhbhai Patel ki chairman kai suba mapokumga marinena Sadar at the rate 150 Padyatra Unity March ngasi pangthokre khongchet adu Zila adu ki Deputy Commissioner Mamoni Dolina Luchingduna DC Office Complex Sanapati de ki chat pa hauki thoram adu Mera Yuva Bharat Sanapati District Youth Affairs and Sports amasung
NSS ꯁꯦꯜꯅ ꯄꯨꯟꯅ ꯁꯤꯟꯕꯅꯤ ꯄꯗꯌꯥꯇ꯭ꯔꯥ ꯑꯗꯨ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯒꯤ ꯁꯛꯇꯝꯗ ꯂꯩ ꯀꯠꯇꯨꯅ ꯑꯃꯁꯨꯡ ꯀꯦꯟꯗꯜ ꯊꯥꯟꯗꯨꯅ ꯍꯧꯗꯣꯛꯈꯤ ꯄꯥꯎ ꯂꯣꯏꯖꯔꯤ